mayam bahang mutida kali review taram nokchari ngasisu mayam gida mutu bodo lakchari ba movie asige mamingna Yaariyan Part 2 movie sida thodo hendona saktam nakeba singhe marakta Divya Khosla Kumar as Lali Chivar Singh Katyal, Yash Das Gupta as Ave Singh Katyal, Pearl V Puri as Bajrang Das Khatri, Mijan Jafri as Shikhar Randhawa, Anuswara Ranjan as Ikru Avasti, Warina Hassan as Sona Asina Chingbani. Aduka Equina cameo ina Priya Pakas Warrior Basu Uva Fangde. Movie si 2023 gi October gi tang kunda release tokibani. Aduga movie si IMDb rating na 5 out of 10 fangke. Aduga Jio Hotstar dana 5 ki manungda 3.5k rating phangli. Movie si wari se yamna nungshi amasung metagi pi tabasu khangawroi. Movie si wari liba matamda karigumba soi khibalan khiba yawba taragasu mayamna ngapigani. Movie si gi hawpagi senda ekhoina uba phangli ba se Lali haribana PSA bu uba phangi. Aduga mahak hawjik beauty contest amada saruk yari. Maki manglan asi beauty contest asida mai pak pasini. Mana yoriba contest asina Miss Simla haribasini haibadi me da pangthokpa beauty pageant gi contest asida mahana mai pak pa pame. Aduga contest adugi winner lokthrakpa matamaduda Lali na mai pakhe. Lali na mai pakpagi matawadu urba matamda mafam aduda crown upala liba nupi aduna Lali na mai paklibasidi Maki mamana koinariba nupa aduna so sigi sponsor oiribanina mana mai palibani aduga mai pakpada matik chariba nupi adudi fast runner up tariba nupi sini haiduna harake wapamadu taruba matamda somna kanda Lali thamoi yamna kaijaba haibadu waike maramdi numit adumaktada mahake lohongnabaidamakta mama aduna mafam aduna bora ma kaukhibani mahaki mamana di Lali si lohongjaba pamjai adubo macha nupi si mamang thakki matamda laina ama nabana haibidi thalassemia hariba laina si nabana matam koina beauty contest asisu yaudabida lakhibani aduga lohongdabidasu adamak lakhibani adubu ma hawji laina asi naba phagalagle aduna mahaki mama aduna leiringi matamaduna macha nupi sigi lohongbiba si pamjai maramaduna mama aduna mangonda namdana lohongnabidamta haibidagi mafam aduda nupa duso korokhibani adubu somna kanda Lali di contest aduna thokhiba thodok aduna mahak thamoi kaiba haibadu oirami maramaduna mahaksu Mana kiri bazaga aduna laktuna kapcharame mafam aduna mama laktuna machanupi na kaptuna leibagi mawng adu uruba matamda machanupi bu themjake madigidi bol aduna lapa matamda aduna tawganu haiduna harake amasung bol aduga ningthijana wari sanabiyo haiduna mahak mafam aduragi thokhe mafam aduna bol oigadaba nupadu lalame aduga bol oigadaba nupadu su mahakki manakta phamjale tanjaduru somna kanda Lali di mahakki magogadu bera karibanina Mana hairudaba wake amanumsu hairake haibidi mamanthaki matamda mahagase yamna kana narami haiduna mana aveda harake makhoinigi date fix toribasi mamana hajannaraduna makhoini date fix tohonkhibra haiduna mahana aveda hamba matamda abisu karino harsibo haiduna ngakchaduna lerami madurigli Lalina nangi phone number piro aduga aigi hospital ge report asi tharake haiduna mahana report adu thakhe matawaduda abesu nangi matang ase hana khangle haiduna hare wafamadu tarba matamda Lalisu wakal kara nena thazaba haibida waike madudagidi makwainigi wari asumsum sandrabu matawaduda pare nangsu thamoi yamna sengna harabanina aiso aigi matana nangona kariguma wafam amdangdi haige madude aisu mamangthaki matamda kanaguma nupi amaga khangnarame adubu hawjeti aikhoini lamnakre aduga madudagi recover torokpase ai yamna wana thokhibani matawasumna makwainina yamna nungaina wari sanabagi mawng adu uruba matamda avegi mama amasung Lali mama duso yamna penjaba haibida waike Lali amasung avesu makwaini wari sanaba matamaduda makwaini sisu loina pamnaba haibida waikre maramdi makwaini na wari sanaba horpa matamda pumnamak sengase asengwadagi hawraga loina sanabanina makwaini na phongdongnariba wafam sengase achumba ngakta oibanina makwaini mak loina yanakhe madawsumna makwaini sisu yanarabanina makwaini gi lohongbagi date asisu fix tawre amasung lohongbagi date asisu laukthokre Lohongbagi date asi lautholaba matungda Lalina khwaidagi ahan hana mahaka yamna luna tinajaba cousin ani khaktang lei haibidi Shikharga bujugani makhoini da paw sitamba matamda makhoini sisu yamna harawrami amasung makhoini su Himachal Pradesh lakhe aduga yamna nungaiba haiba taragadi buju haribanu pa se Himachal Pradesh da hana thabak tawrambani adubo makhogi imung manunggi financial condition asi sound oidabadagi masu Mumbai da laktuna thabak tawrami aduga mahak train da tongaduna asum lakpa matamaduda
ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯎꯖꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯟꯕꯤꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯑꯃꯕꯨ ꯂꯨꯍꯣꯡꯐꯝꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯆꯦꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯤꯇꯪ ꯁꯪꯒ ꯄꯪꯒ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯈꯔ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈꯔꯗ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯁꯤꯈꯔꯒ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯅꯪꯉꯣꯟꯗꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯈꯔꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯦꯁ ꯇꯧꯕꯒꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯂꯥꯏꯁꯦꯟꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯗꯨꯅ ꯅꯪꯕꯨ ꯕꯦꯟ ꯇꯧꯁꯟꯒꯅꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯁꯤꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯥꯏꯛ ꯔꯦꯁꯤꯡ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯞꯅ ꯄꯨꯊꯣꯔꯛꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯀꯥꯏꯍꯟꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯂꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯁꯤꯈꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯁꯤꯈꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯈꯤꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯄꯥꯝꯕ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯒꯤ ꯄ꯭ꯔꯤꯟꯁ ꯉꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯂꯤꯅ ꯈꯨꯝꯂꯛꯈꯤ ꯏꯃꯥ ꯏꯄꯥꯅ ꯌꯣꯜꯂꯛꯄꯒꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯗꯨ ꯎꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯂꯤꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯈꯔ ꯑꯃꯁꯨꯡ ꯚꯨꯖꯨ ꯍꯥꯏꯕꯗꯤ ꯚꯨꯖꯤꯁꯨ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯈꯔꯅ ꯒꯟꯖꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯟꯖꯥ ꯄꯤꯊꯛꯂꯗꯨꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯆꯪꯍꯟꯈꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯀꯤꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯗꯨꯅ ꯃꯍꯥꯛꯇꯤ ꯕꯣꯔ ꯑꯣꯏꯗꯣꯔꯤꯕ ꯑꯕꯦꯗ ꯑꯣꯏꯅ ꯈꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯤꯗꯥꯏ ꯂꯧꯈꯤ ꯁꯤꯈꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯕꯥꯏꯛ ꯔꯦꯁꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯄꯥꯒ ꯌꯥꯅꯈꯤꯗꯦ ꯃꯄꯥꯒ ꯌꯥꯅꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯥꯅꯁꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ ꯃꯄꯥꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯕꯥꯏꯛ ꯔꯦꯁꯤꯡꯗꯒꯤ ꯕꯦꯟ ꯇꯧꯔꯕꯅꯤꯅ ꯃꯨꯝꯕꯥꯏ ꯆꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯐꯪꯕ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯒ ꯁꯤꯈꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯑꯣꯏ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯒ꯭ꯔꯥ ꯇꯧꯒꯗꯕꯒꯤ ꯂꯥꯂꯤꯗꯤ ꯉꯥꯏꯖꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯕꯦ ꯑꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯒ ꯏꯟꯗꯤꯌꯥꯒ ꯃꯇꯝ ꯑꯁꯤ ꯃꯥꯟꯅꯗꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯋꯥꯒ꯭ꯔꯥ ꯑꯗꯨ ꯃꯈꯣꯏꯅꯤ ꯇꯨꯃꯤꯟꯅꯗꯕꯤꯗ ꯑꯗꯨꯃꯛ ꯂꯥꯂꯤ ꯇꯨꯝꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯚꯨꯖꯤꯅꯦ ꯁꯤꯈꯔꯅꯦ ꯑꯃꯁꯨꯡ ꯂꯥꯂꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯚꯨꯖꯤꯗ ꯁꯤꯈꯔꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯤꯈꯔ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯄꯥꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯚꯨꯖꯤꯅ ꯁꯤꯈꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯈꯔ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁꯤꯝ ꯑꯗꯨ ꯆꯦꯟꯖ ꯇꯧꯏ ꯑꯃꯁꯨꯡ ꯁꯤꯝ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯁꯤꯝ ꯑꯅꯧꯕꯗꯨ ꯍꯥꯞꯂꯨꯔꯕꯅꯤꯅ ꯃꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯝꯕꯔ ꯀꯌꯥꯃꯔꯨꯝꯗꯒꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯃꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯥꯏꯔꯝꯕ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯃꯤ ꯀꯌꯥꯃꯔꯨꯝꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯨꯝ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯏꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯅꯝꯕꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯚꯣꯏꯁ ꯃꯦꯜ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯀ꯭ꯔꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯝꯄꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ 90 days ꯀꯔꯤꯝꯇ ꯑꯦꯛꯇꯤꯚꯤꯇꯤ ꯎꯗꯕ ꯇꯥꯔꯒꯗꯤ ꯅꯝꯕꯔ ꯑꯁꯤ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯑꯃꯗ ꯄꯤꯕꯅꯤ
Maram aduna number ase hawjik aina pairabanina nangi boyfriend ge number adu aigi oire haiduna harakhe. Wafam adu taruba matamda somna kanda ikru so wakhal yamna nungaijaramde amasung sikhiba kyam kuire haiduna happa matamda somnatagi hafta mari mukta ngairi haiduna ikru na harakhe. Adugo numit masing pung masing minute masing second masing phawba harakpagi moong aduda somna kanda sikhardi yamna ngakchaba haibdo waikhe. Sikhana wafam khudimak sangase haya phawbada Ikrudi mahaki boyfriend adu kauba ngamdraduna mak sikar adumak hanjana phone tawrakhe. Madigdi matam kharagi matungda lali amasung mahaki nupa ave adu Mumbai da sep tawrakhe. Mumbai da yum amada makhwai nimak punna lerame. Punna leiba taragasu amana amaga khangnadabaga chap manai. Maramdi makhwai nina luhongliba khuhong ase mama mapana namdana luhongbibagi moongda hongkhibanina avena su lali da haraute yamna tawramde. Adubu lali nadi Avegi nungsiba dubu kaurang ngaijaduna lekhe. Yum anobaduna nauna lapa matamaduda yumaduda mahake anoba kaina ama luhongduna poroklibni haibagi wakhalona sikhandabida adumak magi tawpham thokpa ma adumak tawduna lerame. Madigidi lalisu mahake phiron adu pusaladuna upu aduda agi phiron asi karai thamdeno haiduna harakhe. Ma phiron mayam pore kadumda thamdeno somlakana thamura somdana nangi phiron thamdoira haiduna hapa matamaduda Avena mahake phiron adu mafam aduragi loina lothokduna puthokduna tholakhe. Adugo mahana imung adugi mafam khudimak adubu loina takhe. Tawbadu mahana aronba ka amadi lalidagi lotuna thame amasung mahana haraglibase landlord ke project mafam asira khara thambani maramaduna masigi ka asidi adumak londuna lebanina changuranu haduna harakhe. Masu anamba matamda laliga lemina base pamde maramaduna office tana anamba leinabagi damatu honarame. Laliga makhwainigi marakta leinariba mari ase Yamna nuksinaba oidaba taragaso makhwani leminaba matamaduda lalida nomata avena nomata athiba wahai amata haramde amasung mahaki nungainabagidamakta so honarame lohongbasu koidri aduga avena laligi manakta laktuna haraglibase America da aichataba yararoi maramde aikhoigi mafam adura leriba company duda thabak aruba ma lere aduga nangsu puba yabani adubu visa ase aigi khakta yabana maram oreduna aikata chapatare hadun harakhe Lalina numikani no chaturi bese haduna hapam matamaduda hapta mukti chalani haduna harakhe wafam adu taba matamda somna kanda lalidi yamna nungajadaba phawkhe maramde makhwainina luhongduna lali bese koisu koidribani aduga mahaki no paduna mapu mafam aduda hontokduna chakke habage wafam ase taraba matamda ma wakhalde yamna nungairamde mata oduda avena mangonda haragli bese hapta mukti nang simla la chalagera imagi manakta lairubgera haduna harakhe adubo lalina I had the mafam selageda yagani haduna komke. Matawuda avena mongoda credit card amasung Pashakara supirame. Tawuda bolalini lojaru haduna hyper matamaduda. I quite nisi hoji luhondula derabani, Maramaduna. Masida nangi agi have a wallet trabani haduna, Mala lidarame. Sikarsu Mumbai Yoroke, Mumbai Yoropa Matamadura ha, Bujigi Malatalake, Amasung, Bujigi Memda, Punaleminars haduna harame. Amasung A. Ben Torobanina resuta way adrapanina mapam masida. Thabaka matawraga aisu mafam asida agi khorsa chanana batawraga hadun harakhe wafam lutaraba matamda buji su yam harawrame madigi senamadana aikhoina uba fanglibase sikharjo hobjekte food delivery gi thabaka matawkhre aduga mahana mahaki food delivery adu railway station amada counter amada puduna laklame mafam aduna counter adura lawkhriba khonjal adu taraba matamda mahaki phone da lakhiba akapi nupi haibidi mahaki phone aduda Set girl haduna sep tawriban pi dugi khonjel adu manbagi moong adu urame matawudra mahasu mafam aduda ikru awastigi food delivery ama pore haduna harakhe ahambadri mahaki maming ase sekarna su khangamdabani adubu khonjel aduga ming aduga taraba matamda masi chhoidra oramlani haduna khanjarame matawasuna mahasu ikrubu adumak munna yengjaduna lerame madagidi ngake matungda kiwadu loshennaktuna mahasu lunch break ki matamadu yorpa matamaduda Ikrusu ma counter adu lagi tholakhe counter adu lagi tholakpa matamaduda somna kanda sikhali yamna ngakpa thodok ama uba haibido wale maramde mahal ikrubu uruba matamda ikru ase mahak wheelchair da tongduna lakpagi moong adu uruba matamda ikru ki mukhong ase yadra mal haidra mahak khanchakhe ikrusu mahake nuksinna jariba nupa adu kaina khiba matamaduda wakhal yamna nungai khide mahake boyfriend adu yawdra mahakte hingba ngamjararoi haiduna phawba khanjariba nupi amani Numit adu mahake boyfriend ge birthday taba numini maramadra mahasu railway station adura cake macha ma payaduna mahake boyfriend jegi damakta mahasu wish torame
Tanjadra Mahaki Mamana Bidulactuna, Nang of Masida Katoribno, Nang Hokiva posing a Kautopea, Gedi Kautokro Orga Haduna, Mana Mahaki Mamana Bidu Putim Jeremy, Amazon counter the me Amatum Lavani, me am Silavani, Salo Haduna Mahaki Mamana Bidu the Harame. Mata Wudula Somnakanda, Sikala Sulu in Uduna Lady Vani, Aduga, Mana said girl Haduna Septoriba number to the phone talk Matamati, Ikrugi phone to Kanki, Adubumha, Wamatanga Kide, Somnakadana. Sikarki number say Ikrugi Fondana, tough guy Haduna Septawi, Havidi, Yam Akanbanupa Haduna Septo Kibani. Assumed enough, tough guy Haduna Mahana fallen to the Sumsum Hadun Lavataraso, Sikarsu Wapam Taharam Davida, Mafum Madudagi, Adumak Tolaki. Machimala Makoy Hungi Punsisida, problem the problem Martani, Adubo, Makoy Hungi, Quaidigi Papa Haitaragadi, Makoy Humbak Hojiti, Himachal Pardestagi, Mumbai the Yorokre. Bajarang, Havidi Bujichu, Ma Copletki officer the Tabak Toribani. Aduga Makoy boss at the Manaka Mahakase, Tabak Chuale. Adubu no Madi, Lalina Mangoda Messasam Taraki, Amazon Mase, Life and Death Kimatani Haduna, Messasadu Ireduna Tarapna, Maram Moreduna, Mausu Opisadu the Gi Hatu, Laligi Mayum Tamalake, Mafam Maduda, Sikarsu Yopsalake, Lalina Tariba Messasasi, Sumbatagi, Buji the Tavanati, Sikarasu Taribani. Aduga Makwani Sumapa Maduda, Pakaladuna Hatu Lapa Madamaduda, Mapa Madura Lalina Haraglivasi, Markil Hombagi, give Cameron, Poragli Basingasi, Hantuminasi Hadun Harake, Wapamaruta Matamda, Somnakanda, Bujiga Sikargadi, Saubula Durame, Maramdi, Maki Bosa Duda Mahagasi, Suti Si Harim the Vida Chela Livini, Aduga Karigumba Masi, Wapamasi Kamba Taragadi, I would have worked the Gitantopiro with Rahaduna Mahara, Lalita Cherake, Amsung, Sikarna Sumamona Yano Cherame. Lalisi Luhungivitarasu, Mawantaki Matamda, Makway Home, Puna Chainaduna, Atuma Kanaduna La Kivana Maramoraduna, Mapam Maduna Makway Homa Puna Chainaduna, Lembugi Mongaduda, Mapam Maduna Abesu Lake. Abesu America Jakani Haduna Chakebri, Adubo, Long Chubana flight adu landing to Wayadre Haduna, Mapam Madura Lake. Avena Lauri Mongu Uruba Matamda Yamang Chake, Adubo, Lauliba Singasi, Mahaki, Masinapang, Altani Kaladuna, Saksak is Haduna Makway Chak Chaminarame, Asum Toduna. Homagi Gibson to Hantupa Matamda Mahaksu Yawi Haduna Rake. Asum Dodra Makoy Mari Puna, give a to Hantupa Matamaduda. Makoy family missing, Havidi Mari Matagi missing Aduna, Tarakiba Gibson Ado, Asumasum Hando Yaki Aduga, Sikargi Mapaduna, Tarakiba Giba to Paripumatamda, Nangsu Masigi give us in a tragedy, Hantunia later Brahaduna, Lalina Bujida Harake, Aduga, Masigi, give us a Kanagino Haduna, Avena Hapomatamda, Sikana, Masi. Colonel Tawagi ni Hadunale, Kanano Mahakti Haduna Humbo Matamda, Igi, Kaina Kraba Ipani, Adu Mahagasi, ex pardon Hadun Harake, Wapamudutaru Matamda, Somnakan, Abisu Yamaki, Amazon, Sikarsu Mahaki Mud Adu Down Take, Matangi give Hantropo Matamaduda, Mamantaki Matamda, Lalidang of the Kivanupa Magi give Hantropi Matawaduda, Lalina was a Kaivatale Haduna, Mopanupani Dubu Mapamadrigi Tanfrake, Amazon Konala Hadun Harame. Madugi Matunda, Abesu, America Sakani Hadra Chakre, Madugi Matunda Somnakanda, Lalisu, Yumadura Matanda Levatan Manina, Masu, Mahaki, Mama Dura Fontoke, Amazon, Credit Katagi, Pashadagi, Lunasinarame Hadun Harry, Tobudu Mamadun Harivasi, Nagin credit card Aduna one Sinarame Haduna, Nagin Nanupa Yung Singadur Harunuko Hadun Harake, Madura, Lalina Harivasina, Bonus Kadi Panguya Kenu Haduna, Masu, Maki Mopanupani Dukorame, Amazon. Mopanupasi Karadugi Mahaki Bike, Petrol du Power Mahana, Pull Tingi Hambirami. Assunto the Mokosu Koivia, Koike, Langwaya, Lanke, Madagi, you would have penny Amabuta Wene, Bike the Tong to the Mokoyum, Assumption Koichatun Levigi Moma Uke. Apta Mahen Kre, Apta Magi Matunga, Abisu Mayim the Harake, Mayim the Halapumata Mahana, Yapotaki La Pumata Markin Pido, Masinupa Ani Duna Gari the Haptela Duna. You put the now do not hold at Pagi Mong with Urubu Matamda, Mark the Yamnake, Amazon Mahana, Mark in the Peter Fontoke, Aduga, Narratori Pidocarino Hadun Hangame, Madigi Lalina Mamayon Turutuni Yampa Matamda, Makogi Nakanda, Avisu Gali Tongduna Lerame, Matawudu Upamatamda Makoso Gari Kamnaraduna, Lalibu Mahana Tongduna Lali Bagari to the Tong Hadun Tongalame, Sonakanda, Buji Amazon, Sikardi Wamatangamde. Makoy Nisigi Marakta, Sikara Sinakara me like Kidaba Misagamani, Maramadra Mahakte, Mafamadura Churup Singduna, Adumak, Shakana Lirame. Makoy ni Garito Minadula Pamata Maduda, Narator Sakarino Haduna,
ꯑꯕꯦꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯗꯒꯤ ꯃꯁꯤ ꯈꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯕꯦꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯌꯨ ꯊꯛꯀꯦꯔꯥ ꯉꯥꯎꯒꯦꯔꯥ ꯀꯣꯏꯆꯠ ꯆꯠꯀꯦꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯦꯔꯥ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯦꯅ ꯃꯉꯣꯟꯗ ꯆꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯃꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯆꯩꯔꯛꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯆꯩꯕꯒꯤ ꯍꯛꯇꯤ ꯅꯉꯣꯟꯗ ꯄꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯕꯦꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯕꯦꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯐꯤꯁ ꯂꯣꯝꯗ ꯆꯠꯈꯤ ꯅꯣꯡꯃꯗꯤ ꯁꯤꯈꯔꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯀ꯭ꯔꯨꯕꯨ ꯊꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯀ꯭ꯔꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯈꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯛ ꯇꯥꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯋꯤꯜ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯒ ꯏꯀ꯭ꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯊꯣꯛꯇꯕꯁꯨ ꯌꯥꯏ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯁꯨ ꯏꯀ꯭ꯔꯨꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯀ꯭ꯔꯨꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯑꯗꯨꯕꯨ ꯏꯀ꯭ꯔꯨꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯏꯀ꯭ꯔꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕꯤ ꯅꯨꯄꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀ ꯎꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯒꯤ ꯂꯩꯐꯝ ꯑꯁꯤ ꯍꯪꯂꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯁꯤꯈꯔꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯤꯕꯅꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯌꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯏꯀ꯭ꯔꯨꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯏꯀ꯭ꯔꯨ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛꯄꯨ ꯀꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯝꯗꯨꯅ ꯏꯀ꯭ꯔꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯏꯀ꯭ꯔꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯀ꯭ꯔꯨꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯁ ꯊꯥꯗꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯀ꯭ꯔꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯏꯀ꯭ꯔꯨꯕꯨ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯏꯀ꯭ꯔꯨꯕꯨ ꯄꯥꯡꯈꯠꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨꯕꯨ ꯀꯟꯖꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯏꯀ꯭ꯔꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯏꯀ꯭ꯔꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯔ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯗꯨꯅ ꯃꯍꯥꯛꯅ ꯇꯐ ꯕꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯆꯩꯅꯥ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯖꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈꯔꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯤꯛꯇ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯈꯟꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯈꯟꯅꯕꯗꯨ ꯌꯥꯝ ꯊꯨꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯗꯤꯟꯅꯔ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯂꯤꯁꯨ ꯑꯕꯦꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯁꯨ ꯑꯕꯦꯒ ꯗꯤꯟꯅꯔ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯤꯟꯅꯔ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯗꯤꯟꯅꯔ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯗꯤꯟꯅꯔ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯃꯍꯥꯛꯀ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯂꯤꯛꯁꯤꯡ ꯑꯗꯨꯅ ꯂꯥꯂꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯔꯪꯕ ꯐꯤꯔꯣꯜ ꯁꯦꯠꯂꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯕꯨ ꯃꯈꯣꯏꯅ ꯃꯁꯛ ꯐꯖꯩ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯄꯨꯝꯅꯪ ꯂꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯣꯔꯄꯣꯔꯦꯠꯀꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯗꯤꯟꯅꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯂꯥꯛꯄ ꯌꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯈꯤ ꯂꯥꯂꯤ ꯑꯃꯁꯨꯡ ꯑꯕꯦ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯅ ꯑꯕꯦꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯤꯟꯅꯔ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯤꯁꯨ ꯌꯥꯎꯅꯤ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ
ꯑꯁꯨꯒꯨꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯂꯒ ꯂꯥꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯒꯤ ꯊꯥ ꯑꯃ ꯐꯥꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯇꯥꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯈꯛ ꯗꯤꯅꯔ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯕꯦꯁꯨ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛ ꯗꯤꯅꯔ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯏꯀ꯭ꯔꯨꯅ ꯁꯤꯀꯔꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯀꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯄꯨꯕꯤꯌꯨ ꯌꯥꯗꯦ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯄꯨꯕꯤꯒꯦꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯀꯔꯗ ꯍꯪꯂꯛꯈꯤ ꯁꯤꯀꯔꯁꯨ ꯃꯉꯣꯟꯗ ꯏꯀ꯭ꯔꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯛꯄꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯈꯤ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯖꯦꯅ ꯁꯤꯗꯨꯅ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯀꯔꯗ ꯍꯥꯏꯔꯛꯈꯤ ꯁꯤꯀꯔꯁꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯋꯤꯜꯆꯤꯌꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯀ꯭ꯔꯨꯕꯨꯁꯨ ꯃꯈꯣꯡ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯄꯝꯕꯤꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒ ꯏꯀ꯭ꯔꯨꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀ꯭ꯔꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯀꯥꯎꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯌꯨ ꯀꯌꯥꯃꯔꯨꯝ ꯊꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯗꯤꯟꯅꯔ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯂꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯔꯪꯕ ꯒꯤꯞ ꯑꯃ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯑꯔꯪꯕ ꯁꯦꯠꯄꯁꯤ ꯅꯉꯣꯟꯗ ꯄꯛꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯕꯨꯖꯤꯅꯦ ꯁꯤꯀꯔꯅꯦ ꯑꯃꯁꯨꯡ ꯂꯥꯂꯤꯅꯦ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯨꯖꯤꯁꯨ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯐꯣꯔꯦꯟ ꯇ꯭ꯔꯤꯞꯇ ꯆꯠꯄ ꯐꯪꯂꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯔꯇꯤ ꯄꯤꯍꯟꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯨꯝ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯄꯥꯔꯇꯤ ꯄꯤꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯑꯇꯩꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯆꯞ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯏꯁꯤꯡ ꯆꯥꯎꯔꯗꯨꯅ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯟꯖꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯂꯛꯁꯃꯤꯗꯧꯅ ꯐꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯂꯩ ꯃꯆꯨ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯉꯧꯕ ꯃꯆꯨꯒꯤ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅ ꯍꯧꯕ ꯋꯥ ꯑꯃ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯐꯣꯟꯗ ꯁꯦꯔꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯄꯥꯟꯖꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯈꯤ ꯑꯃꯁꯨꯡ ꯃꯦꯟ ꯐ꯭ꯌꯨꯁ ꯑꯗꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯀꯔꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯀꯥ ꯍꯦꯟꯅ ꯊꯧꯋꯥ ꯁꯥꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯖꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯣꯅꯥ ꯀꯧꯏ ꯁꯣꯅꯥꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯁꯛ ꯇꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯨꯖꯤꯒꯤꯗꯃꯛꯇ ꯅꯪꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯒꯔꯜꯐ꯭ꯔꯦꯟꯗꯒꯤ ꯋꯥꯏꯞ ꯑꯣꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝꯅꯇꯒꯤ ꯁꯣꯏ ꯑꯃꯈꯛꯇꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯀꯔꯗꯤ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯪꯅꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯈꯤꯕꯅꯤ ꯕꯨꯖꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯄꯣꯁ ꯇꯧꯕꯅꯤ ꯈꯜꯂꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯕꯨꯖꯤꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯕꯨꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯜꯐꯤꯗꯨ ꯊꯥꯒꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯪ ꯑꯁꯤ ꯌꯥꯎꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯃꯁꯤꯅ ꯁꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯨꯖꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯀꯔꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯁꯣꯅꯥꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯃꯇꯝ ꯌꯧꯔꯦ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯉꯁꯤ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯖꯤꯁꯨ ꯏꯆꯝ ꯆꯝꯅ ꯃꯍꯥꯛꯄꯨ ꯕꯥꯏ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯑꯃꯁꯨꯡ ꯁꯤꯀꯔ ꯑꯃꯁꯨꯡ ꯂꯥꯂꯤꯅꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ
ꯕꯨꯖꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯤꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯤꯞ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯃꯈꯣꯡꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯅꯁꯨ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯄꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯁꯤꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯖꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯁꯤꯈꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯁꯤꯈꯔ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯤ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯔ ꯊꯨꯝꯕ ꯂꯥꯛꯃꯟꯗ꯭ꯔꯣ ꯃꯗꯨ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯪꯅ ꯁꯣꯅꯥꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯁꯨ ꯈꯔ ꯆꯤꯡꯅꯕ ꯐꯥꯎꯗ꯭ꯔꯣ ꯅꯪꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯟꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯀꯣꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯖꯤꯗꯤ ꯁꯣꯅꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯌꯥꯅꯤꯡꯈꯤꯗꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏꯁꯪꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯌꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯗꯨꯅꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯋꯤꯌꯔꯗ ꯑꯣꯏꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯁꯤꯈꯔꯁꯨ ꯁꯥꯎꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯌꯔ ꯇꯧꯔꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯠꯂꯁꯨ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯁꯨ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯃꯅꯨꯡꯗ ꯅꯪꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯁꯨ ꯅꯪꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯤꯡ ꯑꯁꯤ ꯗꯁꯕꯤꯟꯗ ꯇꯥꯈꯤꯒꯗꯧꯔꯕ ꯃꯔꯤ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯂꯣग ꯑꯁꯤꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯗꯥꯏꯂꯣग ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯅꯈꯣꯏꯒꯤ ꯕꯕꯥꯗ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯗꯁꯕꯤꯟꯗ ꯇꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯅꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈꯔꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯤꯈꯔꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯕꯨꯖꯤꯕꯨ ꯒꯂꯥ ꯄꯥꯏꯗꯨꯅ ꯊꯝꯈꯤ ꯇꯧꯕꯇꯕꯨ ꯁꯤꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯁꯤꯈꯔꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯁꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯒꯦ ꯅꯪꯕꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕꯁꯨ ꯃꯥꯜꯂꯤ ꯀꯩꯅꯣ ꯁꯤꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯨ ꯕꯨꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯕꯨꯖꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯧ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯏꯟꯁꯜ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯅ ꯍꯥꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯨꯖꯤ ꯑꯃꯁꯨꯡ ꯁꯤꯈꯔ ꯁꯥꯎꯅꯕ ꯑꯃꯗꯒꯤ ꯃꯈꯣꯏꯅꯤ ꯂꯥꯞꯊꯣꯛꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯧꯀꯤ ꯀꯌꯥꯃꯔꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯆꯧꯀꯤ ꯀꯌꯥꯃꯔꯨꯝꯁꯤ ꯊꯥꯗꯣꯛꯑꯝꯗꯨꯅ ꯅꯪꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯊꯧꯅꯥꯕꯨ ꯐꯅ ꯌꯥꯝ ꯂꯩꯔꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩ ꯉꯁꯤꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯞꯅ ꯂꯥꯛꯄꯒꯤꯗꯃꯛꯇ ꯅꯪ ꯌꯨꯝ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯩ ꯑꯩꯒꯤ ꯀꯖꯤꯟ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯖꯤꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯦꯡꯕꯗꯒꯤꯁꯨ ꯍꯦꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎꯗꯒꯤ ꯍꯦꯟꯗꯣꯛꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯐꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯎꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯗꯨꯒ
ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯤꯗ ꯃꯣꯇꯣꯔꯒꯤ ꯍꯧꯖꯤꯛ MD ꯀꯥꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯖꯌꯁꯪꯀꯔ ꯀꯨꯔꯨꯄꯜ ꯀꯧꯏ ꯁ꯭ꯄꯤꯗ ꯃꯣꯇꯣꯔ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯔꯦꯁ ꯀꯌꯥꯃꯔꯨꯝ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯕꯨꯖꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯦꯀꯔꯗ ꯕꯦꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯁ꯭ꯄꯤꯗ ꯃꯣꯇꯣꯔꯒꯤ ꯀꯝꯄꯅꯤ ꯑꯗꯨꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯕꯦꯟ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯔꯦꯁꯤꯡ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯑꯃꯇꯪ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤꯅ ꯎꯅꯔꯤꯕ ꯖꯒꯥ ꯑꯁꯤ ꯅꯣꯟ ꯚꯦꯖ ꯑꯣꯏꯗꯕ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯁꯤꯕꯨ ꯕꯦꯟ ꯂꯧꯊꯣꯛꯄ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯚꯦꯂꯤꯗ ꯔꯤꯖꯟ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯁꯤꯕꯨ ꯑꯩꯅ ꯅꯝꯊꯔꯝꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯈꯔ ꯔꯟꯙꯥꯋꯥꯒꯤ ꯕꯦꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯣꯔꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯚꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯊꯝꯂꯤꯕ ꯕꯦꯟ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯕꯦꯟ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯕꯦꯟꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯗꯨꯅ ꯃꯍꯥꯛꯅ ꯕꯦꯟ ꯑꯁꯤ ꯊꯝꯖꯤꯟꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁ꯭ꯄꯤꯗ ꯃꯣꯇꯣꯔꯒꯤ MD ꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯁꯤ ꯂꯧꯊꯣꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯔꯝ ꯑꯁꯤ ꯃꯗꯨ ꯅꯠꯇꯕ ꯈꯔ ꯐꯖꯕ ꯃꯔꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯖꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯂ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯨꯖꯤꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯨꯖꯤꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯥꯔ ꯑꯩꯈꯣꯏꯅ ꯅꯦꯆꯔꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯦ ꯁꯪꯒꯣꯝꯗꯒꯤ ꯍꯩ ꯔꯥꯗꯒꯤ ꯆꯤꯟꯖꯥꯛꯇꯒꯤ ꯀꯌꯥꯃꯔꯨꯝ ꯂꯧꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯒꯤ ꯃꯈꯣꯡ ꯀꯛꯊꯠꯂꯗꯨꯅ ꯃꯈꯣꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯈꯔꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯀꯦꯟꯁꯦꯜ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯕꯦꯟ ꯊꯝꯕ ꯑꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ MD ꯗꯨꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯨꯖꯤꯁꯨ ꯃꯍꯥꯛ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯔ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯑꯃꯁꯨꯡ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯔꯦ ꯑꯩꯁꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯔ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯤ ꯑꯣꯐ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯤꯈꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯔꯤꯇꯔꯟꯒꯤ ꯇꯤꯀꯦꯠ ꯑꯃ ꯀꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯡꯗꯨꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯁꯣꯅꯥꯁꯨ ꯏꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯅꯥꯅ ꯁꯦꯕꯥ ꯇꯧꯍꯜꯂꯗꯨꯅ ꯅꯪ ꯏꯟꯗꯤꯌꯥ ꯌꯧꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯖꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛ ꯁꯤꯈꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯇꯥꯏꯝ ꯕꯦꯟ ꯊꯝꯃꯝꯕꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯃꯁꯨꯡ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯔꯦꯁꯤꯡ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔ ꯑꯃꯁꯨꯡ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯨꯖꯤꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯑꯗꯨ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯨꯖꯤꯁꯨ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯇꯔꯟꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤꯁꯨ ꯕꯥꯔꯗꯦ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯣꯅꯥꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯕꯥꯔꯗꯦ ꯀꯦꯛ ꯃꯆꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯕꯥꯔꯗꯦ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯅꯥꯁꯨ ꯕꯨꯖꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯨꯖꯤꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯔꯒꯦ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯣꯅꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯣꯅꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯁꯥꯔꯤ ꯑꯃ ꯆꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯍꯩꯗꯕ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯄꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄ꯭ꯔꯄꯣꯖ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯔꯥꯁꯤꯟꯊꯈꯤ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯅꯥꯅ ꯕꯨꯖꯤꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯁꯣꯅꯥ ꯑꯁꯤ ꯄꯥꯏꯂꯣꯠ ꯑꯗꯨꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯈꯟꯅꯕꯗꯒꯤ
Sonana Mahapu Kalak Nabidamata Buziga Nusina Basaki Amazon Toin the Twina Mahana Pilot the book Kalahan K Kalakpa Himan Kibana Makwaini Amuk Tunaki Bahabdo Kibani Adabu Somnakanda Buziki Tamoy the day Punkai Kaba Habdo Kray Mark Halaktuna Mark is it Aduda Mamai Kupsaladuna Papa Mother Lembagi Mong the Uba Matamda Sonana Mahapu Kauke Aduga Mahakti P. Dudagi Hydropu Matamda Mamita Papi Rasin Terratunadremi Toli Bato Waduda Sona Suyam no Majadabati Polome Adabo Mamma Madagi Kansinata Usinada Lumina the Mukchat K. Buzizumayam the Halapomatamada Mark Mayam the Junkidre Mark you Kanatake Mark you Takun Hemaladra Mark Control Pabungam the Vahapawari Maramadra Mark Lali Mem the Lalami Lali Mem the Lapomatamada Lalina Mahaki Bade celebrate of Novitamata Baba Madada Party Machama organized over Lermi Amazon Mana Bapamadra Latuna Harabasi Panji Dudi Frodi Mana Nali Basali Basingado with the Padabangaltani Madugina Piedana Ibo Longram the Widame Hadurake Amazon Mati you put the Nautra Lavarina Mahana Maki Mavaya Dugi Purita Usan Mirami Amazon Mapama the Moktada Adamak Odi Chatuna Gian Mountain Lake Mount Usalam Bachingado Mavaya Amazon Machedana Puna Sintuminrami Lalisu Manona Pagi Mongado Ubangam Radra Mahakso Manona Padugi Firola to Hontu Piraduna Mangsu Manona Padig Malata Tumdra Lermi Mangsu Tumdra Lebi Mongo Sonakanda Abisu Nongata Power to Namaki the Motapajabama Portuna Mana Lali de Supirami Nongale Mobile the so office Kakre Aduga Bujisugiantare Bujisugiantaratuna Pandana Iva Chakrabra Hedunangi Madru Lali Sugiantare Madru Lalina Nakamatori Heduna Pomatanda Kasutore Pari Isu officer Cravina Isu officer Matamore Aduna Isu Salagi Hadun Herake Wapamu Taraba Matamda Machidon Heribazina Nandingara Nangi Firon Singado Luina Salak Sakrabani Kadisetuna Saturibano Navagi Firon Pirora Hadun Hare Madru Hoy Haduna Mahasu Mavagi Firol Luceladuna officer Saketa Matamada Lalina Mahapu Kamladuna Isu Laura Nanga and the Sapano Magadra Hadun Herake Lalina de Bujiki Pivama to Kangatana Mahana no White Laduna Masu in the Hadun Harakivani Madra Bujini Yagani Haduna Dumak Harake Amazon Manipuri called Homtelaba Matamda so Mayorome Haduna so the Mahana Lali de Pirake Mamantaki Matamda Ave Makweni Kanaba Matamada Avesu Topum Kangdaduna Ka Arun Badal Junkie Mongo Mahana Tumina Uke Adubo Avena de Madugado Lenlotke Posay Tamani Haduna Hajankivani Aduga Mahana Changi Bisna Karigino Hadra Maso Kanjatuna Lake Asum Dodana so the Uruba Matamda Masika Siki so in an Mulani Kanduna Mansu Kadu Tonha Dotuna Chapam Matamudadi Mapamaduda Ave Amasum Atopana Piamaga Havidi Raz Laxmi Hariban Pisiga Makwini Photo Cameron Kaminaramduna Makwini Memory Cameron Lemagi Mongama Man Ubufanke The Sin Habitaragadi Masigin PC Mamantaki Matamda Kaina Kre Haduna Kankibani Aduba Hoji Power Masigin PCG Wakal the Mahata Lady Amsum Kaina Tripamali Makwini Adumak Marilay Nariba Mali Haduna Lalina Kanjarami Maramadra Mahak Topum Kangdaduna Secret phone Toke Amsum Secret Mahan Hariba Wapam Singadu Taraba Matamda Secret Napan Vakre Amsum Mark Tinta Patokdana Lali Main the Lagami Amsum Kadra Chanke Kadra Chanpo Matamaduda Iva Kale Haduna Mahan Hangi Opisaki Haduna Kome Asukurba Matamati Masiki Kana double home Pasiki Marida Nana Tumak Pandul Lady Patokarigino Hadun Hare Wapam Taraba Matamda Imagi Maram Dagini Amsum Agi Maram Dagisu Kari Yabri Hadun Harake Kaino Nangali the Wahaduna Pumatamda Iman Agil Hona Vidamata Asuyana Kana Hona Chakiba Mayam Sing a Sigi Kalur Kadi Isu Masigilo Hombase Tama did it right away I haduna Isu Adamakano La Kivani Adu Mana Ingon Onsin Bitava Amasum Atopana Pigadi Mana Suyamna Harotayana Mahan Nocturnal Labing Mongasi ID was ever palmy I want to so Asuna Nonaka Haduna Isu no Madi Kankibadi Wapum Taraba Matamda Somnakanda Sikar Suyana no Wakade Man Hare Pare Adu Taragade Mahaki Opisadura Chalage Aduka Mapuma Pamasida Pudra Lalage Sikar you Wapum Taraba Matamda Lalina Adumata Wunu Hadun Harake Madada Adu Taragade Kaino Nana Pawlin Sema Pamasida Bokori Basina Karigino Hadun Hake Madada Lalina Haragli Basina Karigumba problem Matolopa Matamda Sikar phone Toro Haduna Nana Hakivanatra Aduga Nasi and Nangu Pamasida Kori Basi Ai Pain a Kapsaki Haduna Kori Bani Otherwise, you handle the Kablarway. Machi Punamagase, I know not whatever I know anything a good Bangatani. Masinatra, Torok Pahari Vasahadun Harake, Wapum the Taraba Matamda, Seekers who cut into Hypernam Zakede. So Nagadana Buzisu Mana to end the Lapo Matamuda. Ma Yamno Wakano Watanama Pira, Sintadra Labing Mongaduda.
ꯇ꯭ꯔꯦꯟꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯄꯛꯈꯤꯕꯗ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯕꯨꯖꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯕꯦꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯈꯤ꯫ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯂꯥꯜꯂꯤꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯗꯨꯅ ꯁꯨꯠꯀꯦꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛ ꯂꯥꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯕꯦꯅ ꯀꯔꯤ ꯊꯣꯛꯑꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯀꯣꯠ ꯑꯗꯨ ꯕꯨꯖꯤꯅ ꯋꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯅꯪꯒꯤ ꯁꯣ ꯑꯁꯤ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯂꯤꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯕꯦꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯕꯦꯁꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯥ ꯋꯥ ꯑꯃꯠꯇ ꯁꯦꯡꯗꯣꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯁꯨ ꯁꯤꯝꯂꯥꯗ ꯂꯥꯛꯈꯤ꯫ ꯁꯤꯝꯂꯥꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯅ ꯎꯈꯤ꯫ ꯃꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯗꯨꯃꯛ ꯅꯠꯇ꯭ꯔ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ? ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯗꯨꯒꯤ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯑꯕꯦꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯗꯥꯏꯚꯣꯔꯁꯀꯤ ꯃꯇꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃ ꯊꯝꯃꯝꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤꯁꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯁ ꯁꯤꯝꯂꯥ ꯀ꯭ꯋꯤꯟ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯈꯤꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯗꯨꯅ ꯐꯣꯔꯁ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯁꯦ ꯈꯥꯏꯗꯣꯛꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯗꯤꯚꯣꯔꯁ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯇꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯗꯨꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯈꯤ꯫ ꯑꯕꯦꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯅꯨꯄꯤ ꯔꯥꯖꯂꯛꯁꯃꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯔꯥꯖꯂꯛꯁꯃꯤꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯀꯨꯔꯤꯌꯔ ꯇꯧꯈꯤ꯫ ꯑꯕꯦꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯂꯥꯂꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯣꯠ ꯑꯃꯒꯤ ꯚꯦꯂꯨ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯚꯦꯂꯨꯂꯦꯁ ꯑꯣꯏ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯚꯦꯂꯨ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯖꯔꯪꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯂꯥꯂꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯈꯔꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯃꯨꯝꯕꯥꯏ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯖꯔꯪꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯨꯖꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯀ꯭ꯔꯨ ꯑꯃꯁꯨꯡ ꯁꯤꯈꯔꯁꯨ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯥꯏꯛ ꯔꯦꯁꯤꯡꯒꯤ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨꯗ ꯏꯀ꯭ꯔꯨꯅ ꯃꯦꯆ ꯑꯗꯨꯕꯨ ꯉꯝꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯂꯥꯂꯤꯒꯤ ꯃꯇꯥꯡꯗ ꯈꯟꯗꯨꯅ ꯒꯦꯝ ꯑꯁꯤꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯒꯦꯝ ꯑꯣꯏꯔꯝꯕꯒꯤ ꯌꯥꯝꯅ ꯐꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯨꯅ ꯅꯪꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯔꯤꯄꯨꯇꯦꯁꯟ ꯑꯩꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯁꯤꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯗꯒꯤ ꯃꯦꯆ ꯑꯁꯤ ꯃꯥꯏꯊꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯗꯤ ꯃꯈꯣꯡ ꯌꯥꯗꯅ ꯋꯤꯜ ꯆꯤꯌꯔꯗ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯏꯀ꯭ꯔꯨꯗ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯁꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯀ꯭ꯔꯨꯅ ꯃꯍꯥꯛꯄꯨ ꯀꯣꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯂꯦꯡꯒꯣꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯀ꯭ꯔꯨꯅ ꯁꯤꯈꯔꯒꯤ ꯐꯛꯂꯥꯡꯗ ꯂꯥꯂꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯗꯤ ꯑꯕꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯤꯈꯔꯁꯨ ꯃꯥꯅꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔꯗ ꯏꯀ꯭ꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤꯝꯇ ꯊꯤꯖꯤꯟ ꯈꯨꯝꯖꯤꯟ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯕꯥꯏꯀꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
Madura Karino Nangalip Dubo, Mount Bikers Sunatana Haduna Hapo Matamuda, Nakoi bike racing to Ribazaga to the Maha cave, Potoga Theatre Leribani, Adu Maha Matamama the Yamami Chalambano Palmani hadun had a cave, Adu Maha Maminga City, a facing Takral Company hadun Sware, Wapamadutarabo Matam the Makoiso Makogi, bike racing to Ribazaga to Lalami, Amazon Mapamaduda, Wall of Fame Siduna, Mama Mamaki Matam the Mamingam Salamba, biker singing photo camera theatre Lerimi, Amazon. Mafam Madura, a Viki photos of Theatre Remi, a very Pasi and Sativa Amazon, Mahagase, bike racing to Matam the Adamuk Mai Paktura Lakiva, Legend Amani Hadun Harake, Aduga Mahaki Nushiwari Sisu, Legend Amani Hadun Hare, Mamantaki Matam the South Indian Wadiba, Ras Laxmi Hariban Pisiga Mahaka Nushina Kivani Amazon, Makoinigi Nushiwari Si, Makogi Mapamadura River, Manager Duntamake, Madiga Kuna Flash Vacation Nama Upafangi, Flash Vacation Nasida. Avesu Ras Laxmi Bola Mahaki Mayumadragi Lalame. Mayumaduda Ras Laxmi Mapad so Mahaki Gali Chamno Labor Matawadida. Mana Mapamadura Avela Pimonga to Yamna Palm Day. Some Totana Mahana Ras Laxmi the Haraglivase. Nangi biker Veribana Mana Basi, Aquagi get a sea piger Hayuadun Herake. Wapamadutara Bomatamda, Abesu Mapamadri Toladuna, Lam the Soro Wamada, Ras Laxmi Bungadun Lerame. Ras Laxmi Bu Abena Ngadun Leremduna Amazon Abena Puduna Sakibagi Mataw Uruba Matamda Mapadun Harlibasina Nangdi Maka Koeva Panayam Chake Suchalo Adu Taragasu Nangilo Honga City Sabaganto Hunupado Honga Dabani Hadun Harake Wapamutara Matamda Ras Laxmi Su Mapamadudagi Soropto Laki Makoini Sum Gari Todula Matamudura Sabaganto Hunupa Sakanano Haduna Hampa Matamadura Ras Laxmina Nangi Sebo Kalakli Habitura Haduna, Mahana Abeda Fagitarome. Ras Laxmi Amazon Ave Makwaini say Yam Tina Nushinarame, Amazon, Makwainigi, Romance say Arui Vitarame, Makwai Mapum Mapum Kudimak Koi Jalame, Avegi, bike racing to Womatam the Sumha Mapamadura Latuna, Abebu at Makchia Tarome, Aduga Nomadi, Ras Laxmi the Mahaki Mayumadura Pumatamadura, Mapana Ras Laxmi the Chadivasi, Nangna Aina Halibana of Gakana Gay Dilatratuna. Angau Pai Kucha Chatpa, biker ni Hariban Passagan of Sinabataragadi, you must in a lay Viaro, other you must reach at Coad in a chair K. Mapagi Wapamadutar Bomatamda, Machana Piduri Tamoy Karami, Amazon, Mamaga Matanga Duda Walisana Dunademi, Adobo Somlakanda, Mapa Dunadi Masana Piduna, Man, upon Matabago Tog the Vidamatam Hakti, Adum Haikivani, Tobuto Machana Piduso Kanguta, that's how the Mapamadudagi, Mapi Marul Yomna Duna Tolaki, Amazon, Mark, Avega, Mapamadri K. Ras Laxmi Hariban PSA Makwe Enigidi, Nighton Popi Machan Pini, Aduga Machan Piduna Sakiba Mata Wudra Somnakanda Mapadri and Noaja Hote. Matosumna Avena, Ras Laxmi Bumhake Mayim the Pudun Lame. Amazon Makweni Matam Kradi Yamanawaya Panaleminarame. Adubuno Madi, Kankang the Panawit Amada. Avesu by Togulay Amazon Ras Laxmi so, Mark Tongdura Lake. Makweni Sum Mapamaduda, Aduma Wise and Adura Lapana Maram Mapamadri Kankang accident okay. Accident Hopum Madamadura, Mapamadumaktada, Ras Laxmi Chiki, Aduga, Avena helmet of Pobagi marking away. Sona Kandana Nighton Popi Machan Pitu Sira Banina, Mama Amasuma Padri, Purang of Janaba Habidawele, Amazon, Mazana Pidugi, Polo Ibanamit Aduda, Avezumakoy Mayamda, Wakayam no White and Alame, Adabo, Abebu Urubamatam the Sona Kanda Mapa today, Yam the Saw Habidawele, Madam de, Mark Machan Pidu Mahana, Puduna Chakraga, Hatoga Porokani, Amazon Nangdi. Mihatpani, Amazon Nandi, Madarani Hadina Mahapo, Yum Madragitan Toroke, Amazon, Ras Laxmi Aroiba, Matomon Potopa, Midaduda, Mark Sharogan Kede. Mato would do the game Mark, bike have a bike, I say, Punka Kakibani, Maramadunani, Mamantake Matamda, Lalina, bike to Nunachapa Matamadra Mahana, Lalida Tina Tina Chekibado. Obviously, the game Mahak, Gari Tokitre, Amazon Mark, Punsi Mahingasi, Pung Home by Habidowele, Mark was a Pova, Ras Laxmi Bu, the morning sing to a lady. Somna Kandra Lalina Kanjari Vasina, Ras Laxmi say Hingli Aduga, Mahak Lohonaba Matunda, Ras Laxmiga Arun Mamari Tamnari Haduna Kanjarubani, Adubo, Ras Laxmi Shire Havagi, Pau say, Tamlagi Haduna, Sikarso, Lali the Font Orame, Lali the Font Pakalapamata Madura, Sikana Hari, obviously Matamamada Mahaga say Baikara Morami, Aduga Mahak, Legend Haduna Mayam so Hanaribini, Aduga Mahaki Punsi Warida, Ras Laxmi Hariban Pisa Laki, Aduga. Makwaini Punsi Wari Eduda Makwaini Tunaba Pankide, Ras Laxmi Su accident Tokuna, like Kidabadagi, of the Abesu Mahto Pumla Punkangana Lake Kivani Haduna, Mana, Papam Punimaksingasi, Lali the Lunatam K.
ꯂꯥꯂꯤꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅꯗꯤ ꯑꯕꯦ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯕꯦꯗꯤ ꯀꯅꯥꯝꯇ ꯀꯣꯏꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯡꯉꯝꯃꯛꯈꯤꯗꯦ ꯑꯕꯦꯒꯤ ꯃꯌꯨꯝꯗ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯌꯧꯔꯛꯈꯤ ꯑꯕꯦꯁꯨ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯗꯨꯗ ꯗꯣꯔꯕꯦꯜ ꯑꯃ ꯈꯤꯡꯉꯛꯏ ꯊꯣꯡꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯕ ꯇꯥꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯦ ꯇꯔꯪ ꯑꯃꯗ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯗꯣꯔꯕꯦꯜ ꯈꯤꯡꯉꯛꯄꯗꯨ ꯇꯥꯈꯤꯗꯦ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯂꯥꯂꯤꯅ ꯐꯣꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯊꯣꯡꯗ ꯂꯩꯔꯤꯕꯗꯨ ꯑꯩꯅꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯥꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯆꯪꯉꯛꯈꯤ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩ ꯊꯥ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥ ꯑꯗꯨ ꯍꯥꯟꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯕꯦꯁꯨ ꯏꯉꯛꯉꯛꯑꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯕꯦꯅ ꯂꯥꯂꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯊꯦꯡꯊꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯐꯤꯔꯦꯞ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯕ꯭ꯔꯥ ꯍꯣꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯨꯝꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯅ ꯑꯕꯦꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯁꯤ ꯐ꯭ꯂꯦꯠ ꯑꯃꯗ ꯃꯔꯨꯞ ꯑꯃꯅ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝꯕꯁꯤꯡꯗ ꯀꯔꯤꯝꯇ ꯈꯨꯠ ꯊꯤꯟꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯔꯤ ꯆꯠꯅꯤꯡꯂꯤꯕꯅꯣ ꯀꯔꯤ ꯆꯥꯅꯤꯡꯂꯤꯕꯅꯣ ꯑꯃꯁꯨꯡ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯦꯁꯨ ꯃꯍꯥꯛꯀꯤ ꯀꯥꯏꯒꯗꯧꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯟꯖꯕ ꯉꯝꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯍꯧꯖꯤꯛ ꯂꯥꯂꯤ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯂꯥꯂꯤꯗ ꯑꯣꯟꯁꯤꯟꯕꯤꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯂꯤꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯦꯕꯥ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯁꯦꯝꯗꯅ ꯄꯨꯕꯤꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯔꯥꯎꯖꯕꯗꯤ ꯐꯥꯎꯔꯝꯃꯤ ꯂꯥꯂꯤꯒꯤ ꯁꯥꯏꯠ ꯕꯤꯖꯤꯅꯦꯁ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯚꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯗ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯄ꯭ꯔꯤꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁ꯭ꯇꯤꯀꯔ ꯀꯧꯔꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯐꯁꯦꯠ ꯑꯃꯗ ꯆꯠꯂꯗꯨꯅ ꯄ꯭ꯔꯤꯟꯠ ꯇꯧꯔꯝꯃꯤ ꯑꯕꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯛꯁꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯑꯕꯦꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯁꯨ ꯍꯧꯔꯛꯂꯦ ꯅꯣꯡꯃꯗꯤ ꯂꯥꯂꯤꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯦꯅ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯗꯕꯅꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯕꯦꯅ ꯑꯩ ꯊꯤꯜꯂꯝꯃꯣꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪꯗꯤ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯁꯦꯇꯔꯗꯦꯗꯤ ꯑꯗꯨꯃꯛ ꯆꯠꯄꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯂꯤꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯒꯤꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯕꯦꯅ ꯈꯨꯝꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯁꯨ ꯂꯥꯂꯤꯕꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯁꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯩ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯕꯦꯕꯨꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯈꯤꯕ ꯋꯦꯗꯤꯡ ꯚꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯥꯂꯤꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯑꯕꯦꯗꯒꯤ ꯂꯥꯂꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯖꯒꯣꯏ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯥꯂꯤꯗ ꯉꯥꯎꯖꯈꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯗꯥꯟꯁ ꯑꯃꯇꯪ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯦꯁꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯑꯕꯦ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯁꯨ ꯂꯨꯍꯣꯡꯕꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒ ꯉꯁꯥꯏ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯛꯈꯤꯕ ꯅꯨꯄꯥꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯎꯔꯤ ꯍꯥꯏꯗꯨꯅ ꯑꯕꯦꯁꯨ ꯀꯂꯛꯃꯤꯍꯧꯕꯒꯤ ꯋꯥꯍꯩ ꯑꯃ ꯃꯍꯥꯛꯅ ꯂꯥꯂꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯇ ꯈꯪꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯂꯤꯁꯤ ꯑꯔꯪ ꯑꯔꯪꯕ ꯐꯤꯔꯣꯜ ꯌꯥꯝꯅ ꯁꯦꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯃꯥꯆꯜꯒꯤ ꯁꯦꯟꯗꯂꯤꯌꯔ ꯑꯗꯨ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯕꯦꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯍꯥꯛꯅ ꯁꯦꯟꯗꯂꯤꯌꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯃꯍꯥꯛꯄꯨ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯨꯃꯤꯟꯅꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯈꯟꯖꯗꯨꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯩ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯑꯩꯕꯨ ꯈꯟꯕꯤꯕ ꯈꯔ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯅꯕꯨ ꯈꯔ ꯐꯗ꯭ꯔꯣ ꯑꯩꯁꯤ ꯃꯤꯅꯁꯨꯈꯔ ꯔꯦꯁꯄꯦꯛ ꯇꯧꯏꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅꯗꯤ ꯑꯩꯕꯨ ꯉꯥꯎꯕꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯝꯕꯁꯨ ꯂꯩꯇꯕꯅꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯕꯦꯗ ꯍꯥꯏꯔꯛꯈꯤ
ꯑꯕꯤꯁꯨ ꯂꯥꯂꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯂꯤꯅ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅ ꯅꯪ ꯁꯨꯇꯤ ꯊꯥꯏ ꯍꯥꯏꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯇꯤ ꯊꯥꯕ ꯇꯥꯔꯒꯁꯨ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯗꯤ ꯑꯊꯤꯡꯕ ꯊꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯐꯤꯁ ꯔꯣꯝꯗ ꯆꯠꯈꯤ ꯑꯗꯨꯒ ꯂꯥꯂꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯨꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯑꯁꯣꯏꯕ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯀ꯭ꯔꯨꯅ ꯁꯤꯈꯔꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯤꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯇ꯭ꯔꯦꯟ ꯊꯧꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯂꯣꯀꯣ ꯄꯥꯏꯂꯣꯠ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯗꯦꯠ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯗꯦꯠ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯥꯔꯤꯕ ꯊꯛꯏꯕꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯤꯈꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯑꯗꯨꯒ ꯁꯤꯔꯠ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯤꯁꯇꯔ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯕꯦꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯤꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤꯁꯨ ꯁꯤꯁꯇꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯩ ꯀꯖꯤꯟꯅꯤ ꯑꯗꯨꯕꯨ ꯁꯤꯁꯇꯔ ꯑꯃꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯅ ꯁꯤꯈꯔꯕꯨ ꯊꯦꯝꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯦ ꯑꯗꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯀ꯭ꯔꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯗ ꯑꯩ ꯄ꯭ꯔꯖꯦꯟ ꯑꯣꯏꯔꯝꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯆꯦ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯦ ꯑꯗꯨꯅ ꯏꯀ꯭ꯔꯨꯅ ꯆꯠꯈꯤꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈꯔꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯔꯨꯅ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯥꯏꯗꯕ꯭ꯔꯥ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯃꯍꯥꯛ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯝꯗꯨꯔꯤꯕꯁꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯤꯜꯆꯤꯌꯔ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯑꯦꯁꯣꯁꯔꯤ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯇꯦꯂꯦꯟ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯗꯣꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯗꯤꯀꯦꯞꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯈꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯁꯨ ꯃꯆꯦ ꯑꯗꯨꯅ ꯉꯥꯡꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯅꯊꯧꯅꯥ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ꯭ꯔꯥ ꯔꯨꯒꯤ ꯊꯋꯥꯏ ꯀꯟꯕꯅ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯒꯤ ꯑꯃꯨꯛ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯆꯦ ꯑꯗꯨꯅ ꯁꯤꯈꯔꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯁꯨꯝꯅꯇꯒꯤ ꯃꯍꯥꯛꯀꯤ ꯋꯥꯔꯀꯤꯡ ꯑꯋꯥꯔꯁꯤ ꯃꯍꯥꯛꯅ ꯑꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯔꯤꯖꯨꯃꯦ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯁꯨꯡ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯅꯪꯒꯨꯝꯕ ꯀꯥꯟꯅꯗꯕ ꯃꯤ ꯑꯃꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯖ ꯌꯣꯟꯖꯕ ꯄꯥꯝꯗꯦ ꯅꯪꯒꯤꯗꯤ ꯐ꯭ꯌꯨꯆꯔꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯇꯧꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥ ꯑꯁꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯣꯞ ꯑꯁꯤꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯔꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯀ꯭ꯔꯨꯁꯨ ꯂꯥꯛꯈꯤ ꯏꯀ꯭ꯔꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯣꯛꯇꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯈꯔ ꯑꯃꯁꯨꯡ ꯏꯀ꯭ꯔꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯑꯃꯦꯔꯤꯀꯥ ꯆꯠꯀꯅꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯀ꯭ꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨꯗꯤ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯁꯤꯈꯔꯁꯨ ꯃꯆꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯣꯏꯅ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯏꯀ꯭ꯔꯨꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯑꯦ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯅꯝꯕꯅ ꯄꯥꯏꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯀ꯭ꯌꯨ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯀꯥꯎꯟꯇꯔ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯁꯤꯈꯔꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯏꯀ꯭ꯔꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯁꯤꯈꯔꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯀꯛꯊꯠꯈꯤ ꯑꯗꯨꯕꯨ ꯏꯀ꯭ꯔꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯈꯪꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯁꯨꯁꯥꯏꯗ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛ ꯏꯀ꯭ꯔꯨꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯝꯃꯤ ꯏꯀ꯭ꯔꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯔꯦꯁꯀꯤ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯅꯝꯕꯅ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒ ꯑꯩꯒ ꯎꯅꯕ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯍꯟꯊꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅꯤ ꯎꯅꯒꯅꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯀ꯭ꯔꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅꯕꯨ
nang engondagi lapna derage haribra haiduna harakhi madigi sikarsu mabitaki mapira sinthraduna hari nang karsu tawridabra nang okay wagero haiduna harakhi wapumru taruba matamda ikrusu mahak mapira taitholaduna mahana sikara haraglibasi nang ai kainarasi haribra aduga aikoini kainaba matamda ai amhona natijada thabak tawgani society ona honagani khanduna nangna pakaladuna adumna halaglibra haiduna harakhi adu fare hojiti ai mangthakta ingangongjabi pangpangjabi ni pidu oidre ai hojiti hongnabani ai amuhana society roi masi pumnamak chingase nangna hongalakpa ngaktani aduna nangbu thakachari haiduna harakhi somna kanda sikarsu mamita mapira sintharduna mahakki nuksiba sing adu kathoknaba honarami ikrusu somna kanda mathumoidi chakchari ba haibidu oidibani matawusuna makhwaini su kainakre madigi nongmadi lali su Ras Lakshmi ki mayumadu chalagi hadra mahake mayumadu thiba holke asam tawduna sikhar makhwaini Ras Lakshmi ki mayumadu yaurke mahana yumadu changpa matamadada aisula aura haduna mahana lali da hanke adu balani na yarani hadra mahakso yummadada adamak parap changakhe madigi sikhana lali ba koduna haraglibasi nana nichingadabadi akhoi ahum masege marakta ani amadi kaina ba haibdo ware adubo nangdi kaina ganu ko hadra mahak mafam adri jatke wapum ru taruba matamda somna kanda mopon pa amusung mabung adugi khaluba matamda yamna nongai jaramde madigi mahakso makhoi mayum adugi thong adu thenba matam aduda Ras Lakshmi ki mapa lu tholakhe Ras Lakshmi ki mapa aduna kananu nang boibe mahadura hangpa matamda aigi mengase lali chapar kawe amusung ai simla dagini Ras Lakshmi ki mamanabi ni aduga aina Mumbai da lakpa matam aduda nakhoi unagi haduna changakpani haduna rei wapam ru taruba matamda somna kanda Ras Lakshmi si sire habagi wapamasi mamanabi si khangdaba malik khaladuna mapa aduna haraglibasina Ras Lakshmi ki matangda wari sanabasi aigi nupi si khamangamdabani marumaduna nang chakro haduna rakhi tasingna habitaragadi khamangamjibasi mapani madigdi mamaduna tholoktuna sasitharan karipa nangna toriba thabase kaino asuyana nataichada bathaw tori to kaigino haduna mangna thongadu bahandolami mangla lalibo imungna chongo haduna kopsilami amasung Rajigi matangda loina tamlami madudagidi makhwai ahum pamiladuna wari sanaba matamaduda mamasu kabli tawduna ibem aigi Rajigi matangda wari sabiro haduna harakhi matawaduda mapa adusu mamitagi mapitarai mapa aduna mapitara pai mawngadu uruba matamda mamaduna haraglibasi ibema aigi nupasi aigi chanupigi matangda wari sarakpa matamda mahak soidna kapakani ada fare nang magi wasi khaluranu nangna hagada wasingadu hairo haduna harakhi Madura lali su kapthore kui matawadra mamana kariginu ibe manana kablibadi isa ningona kapasi pati haduna rakhi isa ningona kapapati hakiba bahiyasi mapana matamamda hakiba wafamni maramadra mapadu haiba matamda mapaduri hen mapira sinthara haibadu waikhi madigi sona kandana sinamudra ikoi overfangni wasi sikarsu abegi mayumdalalami lali lebra haduna hangi madra leiti haduna rakhi madra lali na mahana luhum matamda wahi kya haigada basing adu ibagi business adugi paisa sing adu pirakpani ai madu tinba lakpani haduna rai madagidi paisa sing adu piramaduna mahak thokke tabu matamuda ai changpa yagadra haduna mahala avidharakhe madur avena so changu haduna rai madigi mahala avidharakle basi lalina nangonda ISC racing to habagi matang sti haibra racing club ki corridor da nange photo thetun leibadu ai ure wapum du taruba matamda ave pulangtuna mahak sikarda yengdra derami wapum madura nangi matangna mi khudimana yamna phajana hainai aduga nangasi matam amadadi pro racer ni legend haduna bu hainai matam madura nangna thoram mong amasung nangi trophy sing namanaba sing biker coach sing aduga Ras Lakshmi haduna su harakhe wapum madura taruba matamda somlakanda avedi punganga pahabida waikhe madigda avena masigi matangase lawli khangla haduna hangi madura sikarna su khangmani haduna harakhe madigdi sikar su mahake Nabu poyo madu puthoduna maha mapamadri tholakhe tholapa matamaduna mahana aveda haraglibase tang kundareta aigi race lay karigumba sangba taragadi mapamaduda aigi race adu yengmala piyo haramduna mausu mapamadri chatkhe somnakan abesu wapamadu taruba matamda maha mamang thakki flashback kya maram uba fangkhe lalisu avega lemini haiba taragasu ma anamba matamda Ras Lakshmi gi mayamda chaladuna Ras Lakshmi gi Mama mapa adugi machanupi amagumna adumak leminarami amasung mama mapa na toriba thabak-sing adura mating panglami maana khanjaribasi avena makhogi machanupi si munkiba taraga chung mahak Ras Lakshmi gi mayumda laktuna Ras Lakshmi gi ahangba jaga adu kharada warabasu menjagi haduna khankhe somnakanda abesu Ras Lakshmi gi wakhanda phumangna duna lerami
ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯄꯥꯁꯀꯤ ꯃꯇꯥꯡꯗ ꯈꯟꯗꯣꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯆꯃꯝꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯠꯇꯅ ꯂꯥꯛꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯃꯝꯃꯤ ꯔꯥꯖꯂꯛꯁꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯃꯆꯥꯅꯨꯄꯤꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯃꯁꯨꯡ ꯔꯥꯖꯂꯛꯁꯃꯤꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠꯃꯛꯅ ꯔꯥꯖꯂꯛꯁꯃꯤꯒꯤꯗꯃꯛꯇ ꯀꯦꯛ ꯁꯥꯗꯨꯅ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯑꯁꯨꯝꯅ ꯕꯥꯔꯗꯦꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ 19 ꯁꯨꯕ ꯕꯥꯔꯗꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯂꯤꯗ ꯀꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯁꯤ ꯔꯥꯖꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯈꯤ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯕꯕꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯀꯞꯆꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯞꯇꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯞꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯔꯥꯖꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯇꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩ ꯑꯁꯤ ꯑꯕꯦꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯄꯥꯗꯨꯅꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯨꯝꯕ ꯐꯠꯇꯕ ꯅꯨꯄꯥ ꯆꯤꯇꯔ ꯐ꯭ꯔꯣꯗ ꯑꯣꯏꯔꯤꯕ ꯔꯥꯖꯤꯅ ꯁꯤꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯤꯗꯤ ꯁꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯦꯔꯤ ꯑꯣꯟ ꯇꯧꯗꯨꯅ ꯃꯨꯚ ꯑꯣꯟ ꯇꯧꯗꯨꯅ ꯆꯠꯊꯕꯅꯤꯅꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯂꯥꯂꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯄ꯭ꯂꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯂꯥꯂꯤꯒꯤ ꯃꯦꯃꯣꯔꯤ ꯀꯌꯥ ꯑꯃꯔꯣꯝ ꯊꯝꯗꯨꯅ ꯊꯝꯕꯗꯨ ꯃꯥꯅ ꯚꯤꯗꯤꯑꯣꯗ ꯎꯠꯂꯗꯨꯅ ꯃꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯥꯖꯤ ꯑꯁꯤ ꯀꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯍꯥꯏꯕꯗꯤ ꯑꯕꯦꯒꯤ ꯃꯃꯤꯠꯇꯒꯤ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯑꯕꯦꯒꯤ ꯃꯌꯨꯝꯅꯤ ꯑꯗꯨꯒ ꯑꯕꯦꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯔꯥꯖꯤꯒꯤ ꯀꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯑꯩ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯦ ꯂꯥꯂꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯂꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯑꯕꯦꯕꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯂꯤ ꯃꯐꯝ ꯑꯁꯤꯗ ꯆꯧꯀꯤ ꯀꯌꯥꯃꯔꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯐꯔꯦ ꯅꯪꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯕꯦꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯕꯨ ꯃꯍꯥꯛꯅ ꯔꯥꯖꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ ꯑꯕꯦꯁꯨ ꯔꯥꯖꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛ ꯀꯌꯥꯃꯔꯨꯝ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯑꯕꯦꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯥꯖꯂꯛꯁꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯕꯦꯅ ꯍꯥꯏꯔꯛꯏ ꯔꯥꯖꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯊꯥ 3ꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯃꯣꯏ ꯁꯣꯏꯗꯅ ꯑꯩꯕꯨ ꯀꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯥ 3 ꯐꯥꯒꯗꯕ ꯑꯁꯨꯝꯅꯇꯒꯤ ꯅꯨꯃꯤꯠ 2 ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯔꯥꯖꯤ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯇꯧꯈꯤꯕꯗꯨꯅ ꯃꯍꯥꯛ ꯃꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯁꯤ ꯊꯥꯡꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯔꯥꯖꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯝꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯅꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯦꯁꯨ ꯃꯄꯥꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯕꯨꯁꯨ ꯃꯄꯥꯗꯨꯅ ꯉꯥꯛꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯂꯥꯂꯤꯅ ꯑꯕꯦꯕꯨ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯅ ꯂꯥꯂꯤꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯥꯖꯂꯛꯁꯃꯤꯒꯤ ꯐꯣꯇꯣ ꯊꯦꯠꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯂꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯦꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯂꯤꯁꯨ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦ ꯑꯃꯁꯨꯡ ꯂꯥꯂꯤ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁꯤꯈꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯥ ꯑꯗꯨꯅ ꯁꯤꯈꯔꯕꯨ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯅꯪ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯈꯨꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒ ꯈꯥꯏꯅꯕ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇꯦ ꯍꯥꯏꯕ ꯈꯪ ꯈꯪꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯆꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯈꯔꯅꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯪ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯀꯥꯟꯅꯗꯕ ꯄꯨꯟꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈꯔꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ
ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯀ꯭ꯔꯨꯒꯤ ꯃꯆꯦꯅ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕꯗ ꯃꯉꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯕꯖꯔꯪ ꯍꯥꯏꯕꯗꯤ ꯕꯨꯖꯤꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯑꯁꯤ ꯁꯣꯅꯥꯅꯤ ꯁꯣꯅꯥꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯕꯨꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯕꯨꯖꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯨꯖꯤꯅ ꯁꯤꯈꯔꯗ ꯐꯣꯟ ꯇꯧꯏ ꯚꯥꯏ ꯁꯤꯈꯔ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯃꯗꯨꯅ ꯁꯤꯈꯔꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯌꯥꯝꯅ ꯐꯒꯠꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯕꯁ ꯁ꯭ꯇꯣꯞꯇ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯁꯨꯝ ꯆꯪꯉꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯀꯅꯥꯅꯣ ꯁꯣꯅꯥꯔꯥ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯁꯦ ꯑꯔꯣꯏꯕꯗꯅꯤ ꯆꯣꯡꯉꯤꯕꯁꯤ ꯍꯧꯖꯤꯛ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯂꯤꯊꯣꯛ ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯅ ꯌꯥꯝ ꯂꯤꯡꯅ ꯀꯩꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯈꯟꯗꯕꯗꯧꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯅꯪꯒꯤ ꯇꯣꯟ ꯑꯗꯨ ꯌꯥꯝ ꯆꯝꯅ ꯃꯌꯥꯝ ꯉꯥꯡꯅꯕ ꯑꯗꯨꯒꯨꯝꯅ ꯉꯥꯡꯒꯗꯕꯅꯤ ꯃꯉꯣꯟꯗ ꯅꯪꯅ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯪ ꯑꯁꯤ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯎꯠꯀꯗꯕꯅꯤ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯅꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯅꯥꯒ ꯃꯤꯆꯥꯟꯅꯕ ꯉꯝꯃꯝꯗꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯅꯥꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯥꯏꯌꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣ ꯃꯗꯨꯒꯤꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯅꯥꯅ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯨ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯐꯣꯟ ꯊꯝꯃꯨ ꯌꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪ ꯉꯥꯏꯕꯗ ꯊꯦꯡꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯨꯖꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯅꯥꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯗꯨꯗ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯅꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯁꯥꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯁꯥꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯎꯠꯀꯗꯕꯅꯤ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯒꯗꯕꯅꯤ ꯅꯪꯒꯤ ꯑꯔꯦꯝ ꯑꯄꯥ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯗꯨꯅ ꯃꯉꯣꯟ ꯎꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯁꯤ ꯉꯁꯤꯁꯨ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯍꯌꯦꯡꯁꯨ ꯄꯥꯝꯗꯦ ꯍꯪꯆꯤꯠꯁꯨ ꯄꯥꯝꯗꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯥꯅꯗꯤ ꯕꯨꯖꯤꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯌꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯅꯥꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯕꯁꯇ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯤꯈꯔꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯁꯤꯈꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯅ ꯁꯤꯈꯔꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯑꯩ ꯈꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁꯤꯈꯔꯁꯨ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯨꯖꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯒꯤ ꯁ꯭ꯋꯦꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯚꯥꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯪ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯖꯔꯪꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯏ ꯅꯪꯁꯨ ꯀꯥꯏꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯈꯔꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯆꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯁꯦꯜ ꯑꯗꯨꯗ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯆꯤꯊꯤꯗꯨꯗ ꯏꯔꯤꯕꯁꯤ ꯑꯩ ꯅꯪ ꯍꯌꯦꯡꯒꯤ ꯔꯦꯁ ꯑꯗꯨ ꯌꯥꯎꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩ ꯆꯠꯂꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯏꯀ꯭ꯔꯨ ꯂꯥꯛꯄꯗꯧꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯏꯀ꯭ꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯇꯞ ꯕꯣꯏ ꯅꯪꯅ ꯕꯥꯏꯛ ꯇꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯦꯖꯤꯛꯀ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯔꯦꯁ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯀꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯗꯨꯅ ꯆꯤꯊꯤꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯔꯦꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯖꯥ ꯇꯧꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯦꯆ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯁꯨ ꯂꯥꯛꯈꯤ ꯑꯚꯤꯁꯨ ꯁꯤꯈꯔꯒꯤ ꯔꯥꯏꯕꯦꯜ ꯀꯥꯡꯕꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯛꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯗ ꯁꯤꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯑꯚꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯦꯖꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯐꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯚꯤꯁꯨ ꯂꯥꯛꯇꯨꯅ ꯃꯥꯏ ꯄꯥꯎ ꯑꯃꯁꯨꯡ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯦꯁ ꯍꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯁꯤꯈꯔꯒ ꯈꯟꯅꯈꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯆꯦꯟꯈꯤꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏꯅꯔꯛꯏ ꯃꯍꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯅꯨꯄꯤ ꯑꯣꯏꯔꯕꯖꯥꯠꯅꯤꯅꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯌꯥꯝ ꯎꯁꯤꯠꯇꯅꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀ ꯑꯩꯒꯒꯤ ꯃꯔꯤ ꯑꯁꯤ ꯄꯨꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯃꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯀꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯒ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯦꯁ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯈꯔꯅ ꯒꯥꯔꯤ ꯊꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯈꯔꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯈꯔ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯆꯤꯡꯈꯠꯂꯗꯨꯅ ꯑꯃꯨꯛ ꯊꯧꯔꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯌꯥꯡꯅ ꯌꯥꯡꯈꯠꯂꯗꯨꯅ ꯃꯦꯆ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯈꯤ ꯃꯗꯨꯒꯤ ꯔꯦꯁ ꯑꯗꯨ ꯉꯝꯂꯕ ꯃꯇꯨꯡꯗ ꯂꯥꯂꯤ ꯑꯃꯁꯨꯡ ꯕꯨꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯀ꯭ꯔꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯕꯦꯅ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅ ꯀꯟꯅ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯑꯕꯦꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯂꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯤꯠ 30ꯗ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯁꯦꯈꯔꯒꯤ ꯂꯥꯏꯐ ꯑꯦꯟ ꯗꯦꯠꯀꯤ ꯃꯇꯥꯡꯅꯤꯅ ꯃꯍꯥꯛ ꯊꯧꯍꯟꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯦ ꯑꯁꯤ ꯄ꯭ꯔꯣ ꯔꯦꯁꯔ ꯑꯃꯅꯤ ꯂꯦꯖꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯕꯦꯁꯨ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯨꯖꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯤꯒꯤ ꯂꯣꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯔꯤꯕ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩ ꯁꯦꯟꯅꯍꯧꯔꯒꯦ ꯑꯗꯨꯒ ꯅꯪ ꯏꯀ꯭ꯔꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯀ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯩ ꯔꯦꯁ ꯑꯗꯨ ꯑꯩꯅ ꯉꯝꯂꯦ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯂꯦ ꯑꯩ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗ ꯂꯩꯗꯣꯔꯤꯕꯁꯤ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯁꯣꯔꯤ ꯍꯥꯏꯒꯅꯤ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇꯕ ꯑꯃꯁꯨꯡ ꯅꯪꯕꯨ ꯋꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯩ ꯑꯁꯤ ꯒꯙꯥꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯊꯦꯡꯅ ꯈꯪꯉꯛꯄꯅꯤ ꯅꯪ ꯑꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯀ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅꯗꯃꯛ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯈꯔꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯈꯔꯕꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯔꯨ ꯆꯠꯀꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯤꯇꯪ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯈꯔꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯨꯡꯅꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯁꯤꯁꯨ ꯂꯥꯂꯤꯅ ꯑꯕꯦꯗ ꯍꯥꯏꯔꯕꯅꯤꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯑꯕꯦꯅ ꯏꯀ꯭ꯔꯨꯒꯤ ꯃꯆꯦ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯪ ꯏꯀ꯭ꯔꯨꯒꯤ ꯃꯆꯦ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯑꯕꯦ ꯀꯧꯏ ꯂꯥꯂꯤꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯂꯥꯂꯤ ꯑꯁꯤꯅ ꯁꯦꯈꯔꯒꯤ ꯁꯤꯁꯇꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯕꯖꯔꯪ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯁꯨ ꯁꯦꯈꯔꯒꯤ ꯕ꯭ꯔꯗꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯡ ꯂꯩꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯀ꯭ꯔꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯀꯩꯅꯣ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅꯁꯨ ꯏꯀ꯭ꯔꯨ ꯑꯃꯁꯨꯡ ꯁꯦꯈꯔ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯊꯨꯡꯅꯍꯟꯕꯁꯤ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯪꯈ꯭ꯔꯦ ꯁꯦꯈꯔꯁꯨ ꯏꯀ꯭ꯔꯨꯒ ꯊꯨꯡꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯖꯔꯪꯁꯨ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯗ ꯇꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯎꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯨꯡꯅꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯨꯡꯅꯔꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯣꯏꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯍꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯤꯌꯔ ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ